ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝ ꯃꯥꯡꯗꯧ ꯂꯥꯛꯑꯦ ꯑꯩꯁꯦ ꯉꯝꯗꯗꯅꯁꯨ ꯐꯅ ꯀꯨꯏꯅ ꯂꯩꯔꯨꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯅꯥ ꯑꯌꯦꯛꯁꯨ ꯈꯔ ꯊꯣꯛꯄ ꯑꯗꯨꯅ ꯃꯇꯝ ꯆꯥꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯖꯈꯤꯗ꯭ꯔꯦ ꯃꯌꯥꯝꯅꯁꯨ ꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯌꯥꯝ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯨꯝꯗꯁꯨ ꯑꯅꯥ ꯑꯌꯦꯛ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯥꯒꯠꯄꯗꯣ ꯈꯤꯇꯪ ꯑꯍꯜ ꯂꯃꯟ ꯃꯥꯡꯗ ꯈꯤꯇꯪ ꯐꯖꯔꯣꯏꯗ꯭ꯔꯥ ꯈꯜꯂꯒ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯝ ꯆꯥꯅ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯀꯔꯤ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯕꯦ ꯍꯣꯏꯒꯤ ꯏꯅꯦ ꯉꯁꯤ ꯂꯨꯍꯣꯡꯕ ꯇꯥꯏꯌꯦꯕꯀꯣ ꯑꯩꯁꯨ ꯅꯥꯔ ꯂꯩꯔꯦ ꯑꯕꯦꯁꯨ ꯅꯥꯔ ꯂꯩꯔꯦ ꯑꯗꯒꯤ ꯕꯕꯥꯅ ꯑꯃꯨꯛ ꯑꯍꯜ ꯂꯩꯅꯥ ꯇꯧꯔꯒ ꯅꯥꯔ ꯂꯩꯔꯦꯕ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯈꯔꯁꯨ ꯋꯥꯁꯨ ꯋꯥꯍꯩ ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯏꯆꯝ ꯆꯝꯕ ꯕ꯭ꯂꯣꯒ ꯑꯣꯏꯅ ꯁꯦꯝꯖꯔꯛꯄꯅꯤ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯈꯪꯗꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃꯃꯨꯛ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯇꯠꯇꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯕꯦ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯎꯠꯂꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏ ꯎꯠꯆꯔꯛꯑꯒꯦ ꯑꯗꯨꯒ ꯏꯃꯥ ꯍꯣꯏ ꯑꯗꯒꯤ ꯕꯕꯥ ꯍꯣꯏ ꯂꯩꯔꯤꯕꯗꯤ ꯑꯕꯦꯒꯤ ꯀꯩꯅꯣꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯍꯜ ꯂꯃꯟꯁꯤꯡ ꯄꯨꯟꯅ ꯎꯠꯂꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯍꯣꯔꯦꯟ ꯑꯕꯦ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯃꯌꯥꯝ ꯎꯠꯆꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯀꯣ ꯑꯕꯦꯒꯤ ꯃꯅꯥꯎꯄꯤꯁꯤꯒ ꯑꯕꯦꯒꯁꯤ ꯁꯛ ꯃꯥꯟꯅꯕ ꯃꯥꯟꯅ ꯇꯝ ꯊꯥꯔꯦ ꯍꯣꯔꯦꯟ ꯑꯉꯥꯡꯕ ꯁꯪꯉꯁꯤ ꯇꯧꯕ ꯍꯧꯖꯤꯛꯇꯤ ꯍꯧꯖꯤꯛ ꯀꯦꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯕꯦꯅ ꯀꯦꯕꯒꯤ ꯂꯨꯛꯁꯦ ꯐꯥꯏꯅꯦꯜꯗ ꯁꯤ ꯇꯥꯈ꯭ꯔꯦ ꯑꯕꯦꯅ ꯑꯉꯥꯡ ꯑꯗꯨ ꯄꯤꯛꯈ꯭ꯔ ꯑꯉꯥꯡꯁꯤꯗ ꯁꯥꯏ ꯐꯥꯂꯦꯅ ꯇꯧꯔꯤꯁꯦ ꯅꯋꯥꯏ ꯇꯂꯦꯃꯦ ꯌꯦꯡꯒꯦ ꯌꯥꯔꯣꯏ ꯑꯗꯨ ꯑꯝꯇ ꯂꯦꯝꯃꯤꯟꯅꯧ ꯌꯦꯡꯒꯦ ꯃꯦ ꯌꯦꯡ ꯃꯌꯥꯝ ꯀꯅꯥꯅ ꯌꯦꯡꯉꯣ ꯃꯆꯦꯒ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨ ꯂꯦꯝꯃꯤꯟꯅꯧ ꯐꯔꯦ ꯑꯃꯗꯤ ꯀꯩꯅꯣ ꯃꯔꯤꯡ ꯆꯠꯂꯤꯁꯤꯀꯣ ꯌꯦꯡꯉꯣꯅꯦ ꯌꯥꯔꯦ ꯏꯁꯨ ꯅꯨꯄꯥꯁꯤꯡꯁꯤ ꯌꯦꯡꯉꯣ ꯐꯣꯟ ꯑꯃꯃꯝꯒ ꯇꯧ ꯂꯩꯔꯁꯨ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯤ ꯉꯥꯛꯇꯅꯤ ꯀꯔꯤꯅꯣ ꯕꯣꯔꯤꯁ ꯅꯪ ꯌꯦꯡꯉꯤꯗꯨꯕꯨ ꯀꯔꯤ ꯈꯨꯌꯦꯡꯅꯣ ꯃꯌꯥꯝ ꯑꯁꯤꯅ ꯑꯩ ꯏꯁꯦ ꯅꯨꯄꯥ ꯉꯥꯛꯇꯅꯦ ꯇꯧꯔꯤꯁꯤ ꯊꯕꯛꯁꯦ ꯌꯥꯝ ꯆꯤꯟꯕꯒꯤ ꯆꯥꯡꯁꯦ ꯀꯩꯅꯣ ꯅꯪ ꯃꯥꯏ ꯈꯨꯝꯃꯤꯗꯨꯅ ꯅꯪ ꯈꯨꯝꯕ ꯃꯤꯗꯤ ꯑꯩꯗꯤ ꯇꯥꯅ ꯅꯝꯃꯦꯕ ꯑꯩ ꯁꯣꯏ ꯌꯥꯗꯦꯕ ꯀꯔꯤꯒꯤꯅꯣ ꯃꯥꯏ ꯈꯨꯝꯃꯤꯁꯤ ꯅꯪ ꯏꯀꯥꯏꯕ꯭ꯔꯕ ꯀꯔꯤꯒꯤꯅꯣꯕ ꯃꯅꯥꯎ ꯅꯪꯁꯨ ꯏꯀꯥꯏꯕ꯭ꯔꯥ ꯀꯔꯤꯝ ꯈꯟꯗꯦꯕ ꯄꯤꯞꯁꯤ ꯀꯩꯒꯤ ꯃꯅꯥꯎ ꯑꯩ ꯏꯁꯦ ꯅꯨꯄꯥ ꯁꯤꯁꯨ ꯑꯩ ꯏꯁꯦ ꯅꯨꯄꯥ ꯉꯥꯛꯇꯅꯦ ꯁꯤ ꯊꯕꯛ ꯈꯨꯠꯆꯤꯟꯁꯤꯡꯁꯦ ꯄꯨꯔꯥ ꯕꯤꯖꯤ ꯃꯦꯟ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯑꯕꯦ ꯍꯣꯏꯒꯤ ꯏꯃꯥꯅꯤꯁꯤꯅ ꯑꯕꯦꯝꯃꯁꯤ ꯉꯔꯥꯡ ꯅꯍꯥꯟ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦ ꯅꯥꯔꯒ ꯂꯩꯕ ꯆꯥꯛ ꯃꯔꯨꯝ ꯆꯥꯗ ꯂꯩꯔꯦ ꯂꯨꯍꯣꯡꯕꯁꯤꯁꯨ ꯆꯠꯇ ꯌꯥꯗꯕꯅꯤꯅ ꯑꯕꯦꯝꯃ ꯗꯣꯛꯇꯔ ꯍꯜꯂꯒ ꯂꯥꯛꯏꯅꯤ ꯁꯤꯅ ꯑꯩꯈꯣꯏ ꯅꯝ ꯁꯤꯅ ꯃꯥꯆꯧꯕꯤ ꯏꯗꯣꯝ ꯆꯥꯔꯦ ꯀꯩꯅꯣ ꯅꯨꯡꯇ ꯁꯥꯎꯔꯤꯕꯣ ꯅꯨꯡꯇ ꯁꯥꯎ ꯃꯥꯟꯕ ꯀꯩꯒꯤꯅꯣ ꯂꯩ ꯂꯦꯡꯕꯒꯤ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥꯃꯦꯟ ꯀꯩꯀꯩ ꯂꯣꯏ ꯂꯥꯛꯑꯦ ꯑꯁ ꯀꯩꯅꯣꯅꯤꯗ ꯑꯩꯈꯣꯏꯅꯦ ꯌꯨꯝ ꯄꯥꯟꯗꯣꯏꯁꯦ ꯑꯩꯈꯣꯏ ꯈꯥꯡꯕꯣꯛꯇꯅꯦꯕꯀꯣ ꯈꯥꯡꯕꯣꯛꯇꯅꯦ ꯑꯗꯨꯒ ꯀꯦꯃꯦꯔꯥꯃꯦꯟ ꯂꯥꯛꯑꯦ ꯃꯣꯏ ꯍꯧꯖꯤꯛ ꯂꯥꯏꯠ ꯐꯤꯠꯇꯤꯡ ꯂꯣꯏꯁꯤꯜꯂꯛꯑꯦ ꯏꯅꯦ ꯊꯣꯛꯂꯛꯇ꯭ꯔꯤ ꯏꯅꯦ ꯊꯣꯛꯑꯒ ꯃꯌꯥꯝ ꯄꯤꯖꯔꯛꯑꯒꯦ ꯁꯤꯅ ꯀꯀꯥ ꯍꯣꯏ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯕꯦ ꯍꯣꯏ ꯐꯦꯃꯤꯂꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯎꯠꯂꯣ ꯍꯥꯏꯕꯗꯣ ꯁꯤꯗ ꯀꯀꯥ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯀꯩꯅꯣ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏ ꯕꯕꯥ ꯂꯩꯔꯦ ꯀꯀꯥ ꯃꯊꯪ ꯁꯤ ꯀꯀꯥꯅꯤ ꯉꯥꯛꯇꯅꯤ ꯀꯀꯥꯒꯤ ꯃꯅꯥꯎꯄꯥ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯕꯦꯒꯤ ꯅꯤꯅꯦ ꯑꯩꯒꯤꯁꯨ ꯅꯤꯅꯦꯁꯤ ꯉꯁꯤ ꯀꯃꯥꯏꯅ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯁꯛꯁꯤ ꯐꯖꯊꯣꯛꯑꯦ llấy liền với cái gì này bà phụ mẹ nè bà phụ cái tiền này đây chứ mà làm cái gì xin à coi giờ bộ coi bà bộ xong là cái này ra coi mà xong lại là xin là suy bộ
ꯑꯕꯦꯅ ꯃꯆꯥꯅꯨꯄꯤ ꯆꯥꯎꯔꯕꯅꯤꯅ ꯑꯕꯦꯅ ꯏꯃꯥ ꯑꯣꯏꯅ ꯀꯦꯊꯔꯦ ꯀꯦꯕꯩ ꯑꯣꯔꯗꯔ ꯂꯧꯖꯔꯤ ꯑꯩꯈꯣꯏ ꯑꯕꯦꯒꯤ ꯀꯦꯕꯩ ꯃꯦꯀꯞꯀꯤ ꯃꯇꯥꯡꯗꯤ ꯁꯤꯅ ꯏꯃꯥ ꯂꯩꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯑꯕꯦ ꯑꯕꯦ ꯀꯦꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯥ ꯑꯀꯦꯃꯟ ꯀꯌꯥ ꯂꯧꯗꯣꯏꯅꯣ ꯍꯥ ꯑꯀꯦꯃꯟꯅ ꯌꯥꯝꯃꯦ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏ ꯊꯥꯗꯣꯛꯂꯝ ꯄꯂꯦꯝꯒꯤ ꯄꯥꯎꯇꯥꯛꯅ ꯀꯣꯛꯊꯛꯇ ꯊꯝ ꯂꯩꯁꯥꯡ ꯄꯨꯟꯁꯤ ꯇꯨꯡ ꯑꯣꯏꯅ ꯃꯧꯒꯤ ꯁꯤꯡꯗ ꯆꯜꯂꯝꯃꯤ ꯄꯨꯟꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯅ ꯅꯤꯡꯁꯤꯡꯕ ꯈꯛꯇꯃꯛ ꯉꯥꯏꯍꯧ